Kuki singi apamba khangna thabak paikhatkanei nemcha tha taruk mapung pharaklaba chin kuki narco terrorist sing na satharagliba hingsagi irang na maram oiraga Kangpokpida lanjen aduna relief camp sing amade lanayum sing da sangjapam lauduna leiriba miyoi sing da Kangpokpi SCG MLA nemsa kipgen na kambalian thokre kuki miyam na taliba diman amade makhoina mangjariba manglan kaihanda na ba mahang na kathokpaga loina na thabak tawduna lakle makata na so kuki singi interest ngang na thabak paikhat kani haina nemsa kipgen na thawramdu da phongdokhe awaba mayok na riba matam asida lanjen aduna leiriba kuki kanglup ki miyoi sing na amana amagi mateng pang na duna pungning thawgat nagadaba nei awaba khudong sadaba pumnamak taibang mapuda sina thokadaba nei mahakna miyamgi pungning laitaba pibiba ngamgani haikhe irang asigi aroiba solution purakpagi thaudang lawgadoriba central leader singidamak taibang mapuda prayer pangthokpa kawroidaba nei central leader singda wakhal loksing taibang mapuna pinabiduna athuba matamda kuki singi ngakna thabak paikhalakpa oirasanu haiba prayer sang naina tawbiyu haina Nemsana kuki miyam da appeal tawki haire chin kuki jo kanglup ki lanjena duna leriba miyam na haukiba tha taruk lom relief camp sing amade lanai gi yum sing da awaba khang duna leiri haibase mahak su khange makhoi gi damak mahak ahing tumba yade ahing da khangodana phamung dagi haugatli haiba wafam nemsa kip gen na thoram du da phongdokhe